Sports Culture and Educational Organization Khangabok amadi Hypernova Edu anina kusamnaduna sinjaba the MindSpark Manipur 1.0 a state level mathematics and science knowledge league haiban minthon jaba competition nama lakadoriba October gi tang anida class 3 dagina 10 da leiba students sigidama pangthok jagani hairiba knowledge league ase tongan ba Manipur gi district marida haibadi Imphal Thobal Bishnupur amadi Kaksing district ta pangthok jagani knowledge league asida thamjariba prize sing di category khudingmaki oina first position holder sing da sale gi mana lupa lising manga certificate amadi memento ojagani aduga ani suba position holder sing gi oina su sale gi mana lupa lising ahum amadi certificate kaloina na memento ojagani aduga ahum suba position holder sing gi oina su lupa lising ani certificate amadi memento ojagani fourth position dagina 10th position phawbada consolation prize oina scale gi mana lupa changa certificate amadi memento su thamjari bakatara koda overall best student gi oina sur hospital khangabona sponsor tawiba android tablet ama prize oina su thamjari MindSpark Manipur 1.0 gi exciting special prize mayam am su thamjari registration ashi mod ani thongna leijai habadi offline amadi online gi khuthang da registration to biniba singna makhada piriba QR code asida irai laina changwiduna scan to biraga register to view lena offline gi oina di adom tambiriba school amadi makhada pijariba mafam sing asidagi form lobiraga registration to biba yagani registration to bagi aroi ba matamna lagiba September gi tarikh 10 haiba numit asi fawba khoina registration to ya jagani hena akupa marul gi damak piriba contact number sida mayam contact to birau knowledge leak asiga madi leina ba update amasung information gi damak Facebook page amasung Instagram Hypernova Edu da follow to biduna biba ya amadi adom gi angang singbu MindSpark Manipur 1.0 da saruk yahan biduna Manipur gi afaba yumbi sing semgatpada saruk yaminasi mayam soidana saruk yabiyu amadi asiguma tanja asimangan biganu aidana mayam tamjani